ꯑꯍꯥꯟꯕ ꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯚꯤꯌꯔꯁ ꯃꯌꯥꯝꯕꯨ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯤꯂꯝꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯍꯦꯅꯔꯤꯁ ꯀ꯭ꯔꯥꯏꯝ. ꯐꯤꯂꯝ ꯑꯁꯤ ꯀꯣꯃꯦꯗꯤ ꯑꯃꯁꯨꯡ ꯊ꯭ꯔꯤꯂꯔꯗ ꯕꯦꯁ ꯇꯧꯕ ꯑꯃꯦꯔꯤꯀꯥꯟꯒꯤ ꯐꯤꯂꯝ ꯑꯃꯅꯤ. ꯐꯤꯂꯝ ꯑꯁꯤ IMDb ꯔꯦꯇꯤꯡꯗ 10ꯒꯤ ꯃꯅꯨꯡꯗ 5.9, Rotten Tomatoesꯗ 43%, ꯑꯃꯗꯤ ꯄ꯭ꯔꯥꯏꯝ ꯚꯤꯗꯤꯑꯣꯗ 10ꯒꯤ ꯃꯅꯨꯡꯗ 5.9 ꯐꯪꯈꯤꯕ ꯑꯗꯨꯒꯨꯝꯕ ꯐꯤꯂꯝ ꯑꯃꯅꯤ. ꯐꯤꯂꯝ ꯑꯁꯤ 8 ꯑꯦꯄ꯭ꯔꯤꯜ 2021ꯗ ꯔꯤꯂꯤꯁ ꯇꯧꯈꯤ. ꯐꯤꯂꯝ ꯑꯁꯤꯗ ꯁꯛꯇꯝ ꯂꯥꯡꯂꯤꯕꯒꯤ ꯃꯃꯤꯡ ꯈꯔ ꯄꯜꯂꯕꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯦꯟ ꯀꯦꯔꯦꯛꯇꯔ ꯍꯦꯅꯔꯤ ꯇꯣꯔꯟꯒꯤ ꯁꯛꯇꯝꯗ ꯃꯃꯤꯡ ꯂꯩꯔꯕ ꯑꯦꯛꯇꯔ ꯀꯤꯅꯨ ꯔꯤꯚꯁ, ꯃꯍꯥꯛ ꯑꯁꯤ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯕ ꯖꯣꯟ ꯋꯤꯛ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯗꯨꯒꯤ ꯑꯦꯛꯇꯔ ꯑꯗꯨꯕꯨꯅꯤ. ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯦꯔꯣꯏꯟ ꯖꯨꯂꯤ ꯏꯚꯥꯅꯣꯚꯥꯒꯤ ꯁꯛꯇꯝꯗ ꯃꯃꯤꯡ ꯂꯩꯔꯕꯤ ꯑꯦꯛꯇ꯭ꯔꯦꯁ ꯚꯦꯔꯥ ꯐꯥꯔꯃꯤꯒꯥ, ꯍꯦꯅꯔꯤꯒꯤ ꯑꯦꯛꯁ ꯒꯔꯜꯐ꯭ꯔꯦꯟꯒꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕꯤ ꯖꯣꯗꯤ ꯒ꯭ꯔꯤꯔ, ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯦꯟ ꯚꯤꯂꯤꯌꯟ ꯏꯗꯤ ꯚꯥꯏꯞꯀꯤ ꯁꯛꯇꯝꯗ ꯐꯤꯁꯔꯁ ꯁ꯭ꯇꯤꯚꯦꯟꯁ. ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯐꯤꯂꯝ ꯑꯁꯤꯒꯤ ꯁꯝꯂꯞꯄ ꯋꯥꯔꯤ ꯍꯥꯏꯗꯕꯤꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗꯒꯤ ꯑꯣꯏꯅ ꯈꯪꯃꯤꯟꯅꯔꯁꯤ. ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯧꯗꯣꯔꯛꯄ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯏꯆꯝ ꯆꯝꯕ ꯅꯨꯄꯥ ꯑꯃꯕꯨ ꯎꯕ ꯐꯪꯂꯤ. ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯍꯦꯅꯔꯤ ꯀꯧꯏ. ꯃꯍꯥꯛ ꯑꯁꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯦꯟ ꯀꯦꯔꯦꯛꯇꯔ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨꯅꯤ. ꯃꯍꯥꯛ ꯑꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯣꯜ ꯇꯦꯛꯁꯀꯤ ꯕꯨꯠ ꯑꯗꯨꯗ ꯅꯥꯏꯠ ꯁꯤꯞ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯁꯛꯐꯝ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯈꯪꯉꯦ ꯃꯗꯨꯗꯤ ꯃꯍꯥꯛ ꯑꯁꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯂꯩꯇ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯕ ꯑꯗꯨ. ꯃꯊꯪꯒꯤ ꯅꯦꯛꯁ ꯃꯣꯔꯅꯤꯡꯗ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯍꯜꯂꯛꯑꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯗꯦꯕꯤꯅꯁꯨ ꯃꯉꯣꯟꯗ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯍꯥꯏꯕ ꯋꯥ ꯑꯗꯨ ꯍꯥꯏꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯪꯕꯨ ꯃꯈꯥ ꯇꯥꯅ ꯅꯨꯡꯁꯤꯕ ꯉꯝꯃꯔꯣꯏ ꯍꯥꯏꯗꯨꯅ. ꯑꯗꯨꯒ ꯗꯦꯕꯤꯅꯁꯨ ꯍꯦꯅꯔꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯅꯍꯥꯛꯁꯦ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯑꯣꯏꯒꯗꯧꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯉꯣꯟꯗ ꯑꯩꯅ ꯀꯔꯤꯝꯇ ꯑꯍꯣꯡꯕ ꯎꯕ ꯐꯪꯗꯦ ꯉꯁꯤ ꯐꯥꯎꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ. ꯑꯗꯨꯒ ꯍꯦꯅꯔꯤꯅꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯗ ꯄꯥꯎꯈꯨꯝ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯄꯥꯟꯗꯒꯤ ꯃꯈꯣꯏꯒꯤ ꯊꯣꯡ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯜꯂꯛꯑꯝꯃꯤ. ꯃꯔꯝ ꯑꯗꯨꯅ ꯍꯦꯅꯔꯤꯁꯨ ꯋꯥ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯅꯪꯍꯧꯔꯝꯗꯦ. ꯍꯦꯅꯔꯤꯅ ꯆꯠꯂꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯎꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯦꯗꯤ ꯑꯗꯨ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯑꯦꯗꯤ ꯑꯁꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯦꯟ ꯚꯤꯂꯦꯟ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨꯅꯤ. ꯑꯦꯗꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯖꯣ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯁꯨ ꯂꯥꯛꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯖꯣꯒꯤ ꯀꯟꯗꯤꯁꯟ ꯑꯁꯤꯗꯤ ꯌꯥꯝꯅ ꯐꯠꯂꯝꯗꯦ. ꯃꯍꯥꯛ ꯃꯁꯥ ꯑꯗꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯑꯣꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯁꯦꯡꯕꯒꯤꯗꯤ ꯑꯦꯗꯤꯅ ꯍꯦꯅꯔꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏꯕ ꯑꯁꯤ ꯍꯦꯅꯔꯤꯒꯤ ꯅꯨꯄꯤ ꯗꯦꯕꯤ ꯑꯁꯤ ꯅꯔꯁ ꯑꯃ ꯑꯣꯏꯕꯅ ꯑꯦꯗꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯖꯣ ꯑꯁꯤꯕꯨ ꯌꯦꯡꯍꯟꯅꯕ ꯄꯨꯁꯜꯂꯛꯏꯕꯅꯤ. ꯃꯁꯤꯗꯒꯤ ꯑꯦꯗꯤꯅ ꯍꯦꯅꯔꯤꯗ ꯑꯁꯨꯝꯅ ꯋꯥ ꯑꯃ ꯍꯥꯏꯔꯝꯃꯤ, ꯍꯦꯅꯔꯤ, ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯤꯝꯒꯤ ꯕꯥꯁꯀꯦꯠꯕꯣꯜ ꯑꯃ ꯅꯨꯡꯊꯤꯟꯗ ꯂꯩꯕꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯣꯏꯔꯤꯕ ꯖꯣꯒꯤ ꯀꯟꯗꯤꯁꯟ ꯑꯁꯤ ꯌꯥꯝꯅ ꯐꯠꯇ꯭ꯔꯦ. ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯅꯨꯡꯊꯤꯟ ꯁꯥꯟꯅꯒꯗꯧꯔꯤꯕ ꯕꯥꯁꯀꯦꯠꯕꯣꯜꯒꯤ ꯄ꯭ꯂꯦ ꯑꯗꯨꯗ ꯖꯣꯗꯤ ꯌꯥꯎꯕ ꯉꯝꯃꯔꯣꯏ. ꯅꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯃꯨꯛꯇꯪ ꯁꯥꯟꯅꯕꯤꯌꯨ. ꯑꯗꯨꯕꯨ ꯍꯦꯅꯔꯤꯅꯗꯤ ꯑꯦꯗꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯃꯍꯥꯛ ꯁꯥꯟꯅꯕ ꯉꯝꯃꯣꯏ, ꯃꯍꯥꯛ ꯍꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ. ꯑꯗꯨꯕꯨ ꯑꯦꯗꯤꯅ ꯅꯝꯗꯨꯅ ꯇꯧꯗꯨꯅ ꯍꯦꯅꯔꯤꯗ ꯕꯥꯁꯀꯦꯠꯕꯣꯜꯒꯤ ꯖꯔꯁꯤ ꯑꯗꯨꯕꯨ ꯂꯤꯠꯁꯜꯍꯜꯂꯝꯃꯤ. ꯑꯗꯨꯒ ꯑꯦꯗꯤꯅ ꯍꯦꯅꯔꯤꯕꯨꯁꯨ ꯅꯝꯗꯨꯅ ꯒꯥꯔꯤ ꯑꯗꯨꯕꯨ ꯊꯧꯍꯟꯗꯨꯅ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯍꯦꯅꯔꯤꯅ ꯑꯦꯗꯤꯗ ꯕꯥꯁꯀꯦꯠꯕꯣꯜꯒꯤ ꯄ꯭ꯂꯦ ꯑꯗꯨ ꯀꯗꯥꯏꯗ ꯁꯥꯟꯅꯒꯗꯧꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ. ꯑꯦꯗꯤꯅ ꯈꯨꯝꯃꯝꯃꯤ, ꯑꯩꯈꯣꯏꯅ ꯁꯥꯟꯅꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯂꯥꯞꯄꯤ. ꯑꯩꯈꯣꯏꯅ ꯁꯨꯝ ꯃꯈꯥ ꯇꯥꯅ ꯃꯤꯅꯤꯠ 15ꯃꯨꯛ ꯊꯧꯕ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯅꯤ. ꯃꯁꯤꯗꯒꯤ ꯉꯥꯏꯍꯥꯛꯇꯪ ꯊꯧꯔꯕ ꯃꯇꯨꯡꯗ ꯑꯦꯗꯤꯅ ꯍꯦꯅꯔꯤꯗ ꯒꯥꯔꯤ ꯑꯗꯨꯕꯨ ꯂꯦꯞꯅꯕ ꯍꯥꯏꯔꯝꯃꯤ. ꯑꯗꯨꯒ ꯑꯦꯗꯤꯅ ꯃꯍꯥꯛꯀꯤ ꯂꯥꯛꯃꯤꯟꯅꯔꯤꯕ ꯇꯤꯝ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯨꯝꯈ꯭ꯔꯒ ꯍꯦꯅꯔꯤꯗ ꯃꯍꯥꯛꯅ ꯆꯠꯂꯝꯗꯥꯏ ꯃꯇꯝꯗ, ꯍꯦꯅꯔꯤ, ꯀꯨꯏꯔꯣꯏ, ꯅꯍꯥꯛ ꯉꯥꯏꯍꯥꯛꯇꯪ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯕꯨ ꯉꯥꯏꯔꯝꯃꯨ, ꯑꯩꯈꯣꯏ ꯗꯨꯀꯥꯟꯕꯨꯛꯇ ꯆꯥꯅ ꯊꯛꯅꯕ ꯂꯩꯔꯨꯒꯦ, ꯅꯍꯥꯛ ꯀꯥꯔ ꯑꯁꯤ ꯁꯦꯟꯅꯔꯝꯃꯨ ꯍꯥꯏꯔꯒ ꯍꯦꯅꯔꯤ ꯑꯗꯨ ꯊꯅꯝꯃꯤ. ꯑꯁꯨꯝꯅ ꯑꯦꯗꯤꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯃꯗꯨꯁꯨ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯃꯥꯏꯗ ꯃꯥꯛꯁ ꯑꯃꯃꯝ ꯎꯞꯁꯟꯈꯤꯔꯝꯃꯤ. ꯑꯗꯨꯕꯨ ꯍꯦꯅꯔꯤꯗꯤ ꯑꯦꯗꯤꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯅꯤꯁꯤ ꯃꯍꯥꯛꯇꯤ ꯃꯁꯛ ꯈꯪꯗꯕ ꯑꯣꯏꯔꯝꯃꯤ. ꯑꯗꯨꯒ ꯑꯦꯗꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯈꯣꯏ ꯑꯅꯤ, ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯂꯞ ꯑꯗꯨ ꯅꯣꯡꯃꯩ ꯁꯠꯇꯣꯛꯇꯨꯅ ꯕꯦꯡ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ. ꯑꯗꯨꯕꯨ ꯑꯦꯗꯤꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤ ꯍꯦꯅꯔꯤꯗꯤ ꯀꯔꯤꯝꯇ ꯈꯪꯕ ꯅꯠꯇꯦ, ꯃꯍꯥꯛꯇꯤ ꯀꯔꯤꯝꯇ ꯎꯔꯝꯗꯦ. ꯑꯁꯦꯡꯕꯒꯤꯗꯤ ꯑꯦꯗꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯕꯦꯡ ꯑꯁꯤꯕꯨ ꯂꯨꯠ ꯇꯧꯕ ꯂꯥꯛꯂꯤꯕꯅꯤ. ꯑꯗꯨꯕꯨ ꯍꯦꯅꯔꯤꯗꯤ ꯌꯥꯝꯅ ꯆꯝꯖꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕꯅ ꯑꯦꯗꯤ ꯑꯁꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯆꯝꯅ ꯈꯟꯗꯨꯅ ꯕꯥꯁꯀꯦꯠꯕꯣꯜ ꯁꯥꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯂꯥꯛꯃꯤꯟꯅꯔꯤꯕꯅꯤ. ꯊꯕꯛ ꯄꯨꯝꯕ ꯑꯁꯤ ꯃꯍꯥꯛꯇꯤ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯤꯕꯅꯤ. ꯑꯗꯨꯒ ꯑꯁꯦꯡꯕꯒꯤꯗꯤ ꯀꯥꯔ ꯑꯁꯤ ꯑꯦꯗꯤꯒꯤ ꯀꯥꯔꯁꯨ ꯑꯣꯏꯔꯝꯗꯦ. ꯀꯥꯔ ꯑꯁꯤ ꯑꯦꯗꯤꯅ ꯍꯨꯔꯥꯜꯂꯛꯄ ꯀꯥꯔ ꯑꯣꯏꯔꯝꯃꯤ. ꯃꯔꯝ ꯑꯗꯨꯅ ꯀꯥꯔ ꯑꯁꯤꯕꯨ ꯁ꯭ꯇꯥꯔꯠ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯇꯔꯥꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯊꯥꯗꯠꯇꯨꯅ ꯇꯔꯥꯁꯤꯡ ꯑꯁꯤ ꯁꯝꯖꯤꯟꯅꯔꯒ ꯊꯧꯔꯛꯄ ꯑꯣꯏꯔꯝꯃꯤ. ꯃꯁꯤꯗꯒꯤ ꯉꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯦꯗꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯕꯦꯡ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯒꯩ ꯀꯣꯏꯆꯦꯟ ꯆꯦꯟꯅꯈꯤꯔꯝꯃꯤ. ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯆꯦꯔ ꯑꯁꯤꯗ ꯕꯦꯡ ꯑꯁꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯗꯨꯅ ꯍꯦꯅꯔꯤꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯣꯡꯉꯒ ꯂꯩꯔꯝꯕ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ. ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅꯁꯨ ꯎꯔꯝꯃꯤ ꯃꯗꯨꯗꯤ ꯍꯦꯅꯔꯤꯅ ꯂꯤꯠꯂꯤꯕ ꯕꯥꯁꯀꯦꯠꯕꯣꯜꯒꯤ ꯖꯔꯁꯤ ꯑꯁꯤ ꯃꯈꯣꯏꯒꯤ ꯕꯦꯡ ꯑꯁꯤꯗ ꯍꯨꯔꯥꯟꯕ ꯂꯥꯛꯑꯝꯃꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ. ꯃꯔꯝ ꯑꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯗꯨꯅꯁꯨ ꯍꯦꯅꯔꯤ ꯑꯁꯤ ꯃꯈꯣꯏꯒꯤ ꯕꯦꯡꯗ ꯂꯨꯠ ꯇꯧꯕ ꯂꯥꯛꯏꯕ ꯑꯦꯗꯤ ꯍꯣꯏꯒꯤ ꯇꯤꯝꯒꯤ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅꯁꯨ ꯈꯟꯈꯤꯔꯝꯃꯤ. ꯃꯔꯝ ꯑꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯗꯨꯅ ꯍꯦꯅꯔꯤ ꯑꯁꯤꯕꯨ ꯐꯥꯔꯝꯃꯤ. ꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯍꯦꯅꯔꯤ ꯑꯁꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯌꯧꯔꯝꯃꯤ.
ꯄꯨꯂꯤꯁꯁꯤꯡꯅꯁꯨ ꯍꯦꯅꯔꯤꯗ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯑꯁꯦꯡꯕꯒꯤꯗꯤ ꯍꯦꯅꯔꯤꯅ ꯈꯪꯉꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯗꯨꯗ ꯏꯗꯤ ꯈꯛꯇꯪꯅꯤ ꯑꯗꯨꯕꯨ ꯍꯦꯅꯔꯤ ꯑꯁꯤ ꯌꯥꯝꯅ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯄꯨꯂꯤꯁꯁꯤꯡꯅ ꯍꯪꯉꯤꯕ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯀꯔꯤꯝꯇ ꯈꯪꯗꯦ ꯃꯍꯥꯛꯇꯤ ꯀꯔꯤꯝꯇ ꯌꯥꯎꯖꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯒꯤ ꯃꯃꯤꯡ ꯑꯦꯗꯤꯗꯨ ꯐꯥꯎ ꯄꯨꯂꯤꯁꯇ ꯍꯥꯏꯗꯣꯛꯑꯝꯗꯦ ꯑꯁꯦꯡꯕꯒꯤꯗꯤ ꯍꯦꯅꯔꯤꯅ ꯑꯦꯗꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃ ꯑꯣꯏꯕꯅ ꯏꯗꯤꯅ ꯃꯉꯣꯟꯗ ꯐꯠꯇꯕ ꯀꯌꯥ ꯑꯃ ꯇꯧꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯅꯗꯤ ꯏꯗꯤꯕꯨꯗꯤ ꯊꯕꯛ ꯑꯁꯤꯗ ꯆꯦꯟꯅꯍꯟꯕꯤꯔꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯦꯅꯔꯤ ꯑꯁꯤ ꯀꯣꯔꯠꯇ ꯇ꯭ꯔꯥꯏꯌꯦꯜ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯁꯤ ꯕꯦꯡ ꯍꯨꯔꯥꯜꯂꯨꯕꯒꯤ ꯗꯟꯗꯤ ꯑꯣꯏꯅ ꯆꯍꯤ 3 ꯖꯦꯜꯗ ꯂꯩꯕꯒꯤ ꯆꯩꯔꯥꯛ ꯄꯤꯔꯝꯃꯤ ꯍꯦꯅꯔꯤꯅ ꯖꯦꯜꯗ ꯍꯦꯛ ꯌꯧꯕꯒ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯃꯦꯛꯁ ꯀꯧꯕ ꯑꯍꯟ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯊꯦꯡꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯦꯛꯁꯅꯁꯨ ꯍꯦꯅꯔꯤꯗ ꯌꯥꯝꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯕꯤꯔꯝꯃꯤ ꯃꯁꯤꯒꯤ ꯅꯦꯛꯁ ꯃꯣꯔꯅꯤꯡꯒꯤ ꯕ꯭ꯔꯦꯛꯐꯥꯁꯠꯀꯤ ꯃꯇꯝꯗ ꯃꯦꯛꯁꯅ ꯍꯦꯅꯔꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯖꯦꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯂꯣꯏꯅ ꯂꯩ ꯑꯗꯨꯕꯨ ꯃꯇꯥꯡ ꯃꯇꯝꯅ ꯈꯨꯗꯣꯡꯆꯥꯗꯕꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯅ ꯂꯥꯛꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯃꯦꯛꯁꯅ ꯍꯦꯅꯔꯤꯗ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯍꯦꯅꯔꯤꯅ ꯈꯨꯝꯃꯝꯃꯤ ꯑꯩꯍꯥꯛꯇꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯃꯥꯡꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯃꯗꯨꯗꯤ ꯍꯦꯅꯔꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯀꯔꯤꯃꯠꯇ ꯂꯩꯇꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯕ ꯑꯗꯨ ꯃꯔꯝ ꯑꯗꯨꯅꯐꯥꯎ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯗꯦꯕꯤꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯤꯕꯅꯤ ꯍꯦꯅꯔꯤꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯦꯛꯁꯅ ꯑꯃꯨꯛ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯃꯠꯇ ꯂꯩꯇꯕ ꯍꯥꯏꯕ ꯑꯁꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯀ꯭ꯔꯥꯏꯝ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯛꯑꯣ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯁꯤ ꯀꯔꯤꯅꯣ ꯍꯦꯅꯔꯤ ꯑꯗꯨꯕꯨ ꯃꯦꯛꯁꯅ ꯍꯪꯉꯤꯕ ꯋꯥꯍꯪ ꯑꯁꯤꯗ ꯍꯦꯅꯔꯤꯅ ꯑꯗꯨꯝ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯄꯤꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯦꯛꯁꯅ ꯍꯦꯅꯔꯤꯗ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯄꯨꯟꯁꯤꯗ ꯏꯁꯥꯒꯤ ꯄꯥꯟꯗꯝ ꯂꯩꯇ꯭ꯔꯒ ꯍꯤꯡꯉꯨꯕꯒꯤ ꯀꯔꯤꯕꯨ ꯀꯥꯟꯅꯒꯗ꯭ꯔꯤꯕꯅꯣ ꯑꯁꯨꯝꯅ ꯍꯦꯅꯔꯤ ꯑꯁꯤ ꯖꯦꯜ ꯑꯁꯤꯗ ꯂꯩꯔꯛꯄꯅ ꯊꯥ 6ꯀꯤ ꯃꯇꯝꯁꯨ ꯍꯧꯈꯤꯔꯝꯃꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯋꯥꯏꯐ ꯗꯦꯕꯤꯅ ꯃꯍꯥꯛꯄꯨ ꯖꯦꯜꯗ ꯎꯅꯕ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯗꯦꯕꯤꯅ ꯍꯦꯅꯔꯤꯗ ꯃꯉꯣꯟꯗ ꯌꯥꯝꯅ ꯑꯔꯨꯕ ꯋꯥ ꯑꯃ ꯍꯥꯏꯒꯗꯧꯕ ꯂꯩ ꯍꯥꯏꯔꯝꯃꯤ ꯍꯦꯅꯔꯤꯅꯁꯨ ꯀꯔꯤ ꯑꯔꯨꯕ ꯋꯥꯅꯣ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯗꯦꯕꯤꯗ ꯍꯥꯏꯔꯝꯃꯤ ꯗꯦꯕꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛꯁꯨ ꯅꯍꯥꯛ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯅꯨꯡꯁꯤꯅꯔꯦ ꯅꯍꯥꯛ ꯑꯩꯉꯣꯟꯗ ꯃꯈꯥ ꯇꯥꯅ ꯌꯦꯜꯂꯛꯑꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯗꯦꯕꯤꯅ ꯍꯦꯅꯔꯤꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯍꯦꯅꯔꯤꯗꯤ ꯌꯥꯝꯅ ꯆꯝꯖꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯑꯄꯥꯝꯕ ꯑꯁꯤꯗ ꯃꯍꯥꯛ ꯌꯦꯠꯄ ꯄꯥꯝꯃꯝꯗꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯖꯈꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯝꯃꯝꯃꯤ ꯑꯗꯨꯒ ꯍꯦꯅꯔꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯗꯦꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯣꯏ ꯀꯔꯤꯝꯇ ꯀꯥꯏꯗꯦ ꯅꯍꯥꯛꯅ ꯑꯩꯕꯨ ꯊꯥꯗꯣꯛꯄ ꯄꯥꯝꯃꯕꯁꯨ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯣ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯑꯗꯨꯝ ꯅꯍꯥꯛꯅ ꯄꯥꯝꯖꯔꯤꯕ ꯅꯨꯡꯁꯤꯔꯤꯕ ꯃꯤ ꯑꯗꯨꯒ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯂꯩꯃꯤꯟꯅꯈꯣ ꯑꯩ ꯀꯔꯤꯝꯇ ꯃꯈꯥ ꯇꯥꯅ ꯌꯦꯜꯂꯛꯑꯣꯏ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯃꯦꯛꯁ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯖꯦꯜ ꯑꯁꯤꯗ ꯑꯗꯨꯝ ꯀꯨꯏꯅ ꯂꯩꯊꯔꯛꯄꯅ ꯃꯍꯥꯛꯇꯤ ꯖꯦꯜ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝꯒꯨꯝꯅ ꯈꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯦꯛꯁꯀꯤ ꯃꯃꯥꯟꯅꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯖꯦꯂꯔ ꯑꯃꯅ ꯑꯃꯨꯛ ꯃꯦꯛꯁꯇ ꯃꯈꯣꯏꯒꯤ ꯄꯣꯔꯣꯜ ꯑꯣꯐꯤꯁꯥꯔꯒꯤ ꯃꯇꯥꯡꯗ ꯍꯪꯉꯝꯃꯤ ꯄꯣꯔꯣꯜ ꯑꯣꯐꯤꯁꯥꯔ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯖꯦꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ ꯃꯍꯥꯛꯅ ꯖꯦꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯖꯦꯂꯔꯁꯤꯡ ꯑꯁꯤꯕꯨ ꯊꯥꯗꯣꯛꯄ ꯑꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯆꯪꯉꯛꯄꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯁꯦꯟꯅꯒꯗꯧꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯦꯛꯁꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯃꯦꯛꯁꯇ ꯑꯁꯨꯝꯅ ꯍꯪꯉꯝꯃꯤ ꯅꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯄꯣꯔꯣꯜ ꯑꯣꯐꯤꯁꯥꯔꯗꯨꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯅꯍꯥꯛꯄꯨ ꯊꯥꯗꯣꯛꯑꯝꯗꯥꯏꯗ ꯑꯩꯈꯣꯏꯅ ꯅꯍꯥꯛꯄꯨ ꯊꯥꯗꯣꯛꯄ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯀꯔꯤ ꯇꯧꯒꯅꯤ ꯑꯁꯨꯝꯅ ꯄꯣꯔꯣꯜ ꯑꯣꯐꯤꯁꯥꯔꯗꯨꯅ ꯅꯉꯣꯟꯗ ꯍꯪꯉꯛꯄ ꯃꯇꯝꯗ ꯅꯍꯥꯛꯅ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯈꯤ ꯍꯥꯏꯗꯨꯅ ꯃꯦꯛꯁꯇ ꯍꯪꯉꯛꯑꯝꯃꯤ ꯃꯦꯛꯁꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯖꯦꯂꯔꯗꯨꯅ ꯍꯪꯉꯛꯏꯕꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯑꯩꯅ ꯄꯣꯔꯣꯜ ꯑꯣꯐꯤꯁꯥꯔꯗꯨꯗ ꯑꯁꯨꯝꯅ ꯈꯨꯝꯈꯤ ꯁꯥꯔꯅ ꯑꯩꯍꯥꯛꯄꯨ ꯍꯦꯛ ꯖꯦꯜ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯄꯤꯕ ꯇꯥꯔꯒꯗꯤ ꯑꯩꯍꯥꯛꯅ ꯏꯍꯥꯟ ꯍꯥꯟꯕꯗ ꯁꯥꯔꯒꯤ ꯌꯨꯝꯗ ꯆꯪꯒꯅꯤ ꯑꯗꯨꯒ ꯁꯥꯔꯒꯤ ꯍꯨꯏ ꯑꯗꯨꯁꯨ ꯑꯩꯅ ꯍꯥꯠꯇꯣꯛꯀꯅꯤ ꯑꯗꯨꯒ ꯁꯥꯔꯒꯤ ꯌꯨꯝ ꯑꯗꯨꯁꯨ ꯑꯩꯅ ꯃꯩ ꯊꯥꯗꯣꯛꯀꯅꯤ ꯑꯗꯨꯒ ꯁꯥꯔꯒꯤ ꯌꯨꯝꯗ ꯂꯩꯔꯝꯕ ꯊꯋꯥꯏ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛꯀꯤ ꯑꯩꯅ ꯃꯔꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯛꯊꯠꯀꯅꯤ ꯑꯁꯨꯝꯅ ꯈꯨꯝꯃꯤ ꯍꯥꯏꯗꯨꯅ ꯃꯦꯛꯁꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯃꯦꯛꯁꯅ ꯑꯃꯨꯛ ꯍꯦꯅꯔꯤꯗ ꯑꯣꯟꯁꯤꯜꯂꯛꯑꯒ ꯍꯦꯅꯔꯤ ꯅꯍꯥꯛꯇꯤ ꯖꯦꯜ ꯑꯁꯤꯗꯒꯤ ꯀꯔꯝ ꯀꯥꯟꯗ ꯊꯥꯗꯣꯛꯇꯨꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯍꯦꯅꯔꯤꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ ꯃꯊꯪꯒꯤ ꯊꯥꯗꯅꯤ ꯍꯦꯅꯔꯤꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯖꯦꯜ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤ ꯑꯃꯅ ꯑꯃꯨꯛ ꯍꯦꯅꯔꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯁꯨ ꯊꯥꯖꯩ ꯃꯗꯨꯗꯤ ꯍꯦꯅꯔꯤ ꯑꯁꯤ ꯖꯦꯜ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯆꯤꯡꯂꯦꯝꯕ ꯃꯤꯅꯤ ꯑꯗꯨꯒ ꯍꯦꯅꯔꯤꯅꯁꯨ ꯃꯍꯥꯛꯀꯤ ꯂꯩꯃꯤꯟꯅꯔꯤꯕ ꯖꯦꯂꯔꯁꯤꯡ ꯑꯁꯤꯗ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯀ꯭ꯔꯥꯏꯝꯒ ꯆꯦꯟꯅꯕ ꯊꯕꯛ ꯑꯃꯨꯛ ꯐꯥꯎꯕ ꯇꯧꯔꯛꯇ꯭ꯔꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯂꯩꯃꯤꯟꯅꯔꯤꯕ ꯖꯦꯂꯔꯁꯤꯡ ꯑꯁꯤꯗ ꯍꯥꯏꯔꯝꯃꯤ ꯃꯦꯛꯁꯅ ꯍꯦꯅꯔꯤꯗ ꯅꯪꯅ ꯍꯥꯏꯖꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏ ꯅꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯖꯦꯜꯗ ꯂꯩꯔꯤꯕꯅꯤ ꯖꯦꯜꯗ ꯂꯩꯇꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯍꯥꯛꯄꯨ ꯀꯔꯤ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ ꯈꯪꯕ꯭ꯔꯥ ꯅꯍꯥꯛꯅ ꯖꯦꯜꯗ ꯂꯩꯔꯤꯕ ꯑꯁꯤ ꯀ꯭ꯔꯥꯏꯝ ꯑꯃ ꯇꯧꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅ ꯈꯜꯂꯝꯒꯗ꯭ꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯍꯦꯅꯔꯤ ꯑꯁꯤ ꯖꯦꯜꯗꯒꯤ ꯊꯥꯗꯣꯔꯛꯑꯝꯃꯤ ꯑꯗꯨꯒ ꯍꯦꯅꯔꯤꯅ ꯖꯦꯜꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯍꯥꯛꯅ ꯏꯍꯥꯟ ꯍꯥꯟꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨꯗ ꯆꯠꯂꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯕꯨ ꯎꯅꯕ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯗꯦꯕꯤꯗꯨ ꯎꯅꯕ ꯆꯠꯄ ꯃꯇꯝꯗ ꯖꯣꯅ ꯊꯣꯡ ꯍꯥꯡꯗꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯄꯣꯡꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯗꯦꯕꯤ ꯑꯁꯤ ꯍꯧꯖꯤꯛ ꯖꯣꯒꯤ ꯑꯉꯥꯡ ꯑꯃꯁꯨ ꯅꯥꯎꯄꯨꯗꯨꯅ ꯂꯩꯔꯝꯃꯤ ꯖꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯍꯦꯅꯔꯤꯅ ꯖꯦꯜꯗ ꯆꯪꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯏꯗꯤꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯄꯨꯔꯛꯑꯝꯕ ꯌꯥꯝꯅ ꯑꯣꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨꯅꯤ ꯑꯁꯨꯝꯅ ꯗꯦꯕꯤꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ
ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤ ꯇꯦꯟꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯀꯌꯥꯗ ꯍꯣꯡꯉꯤꯕ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯗꯦꯕꯤꯅ ꯍꯦꯅꯔꯤꯗ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯤꯕ ꯃꯍꯥꯛꯀꯤ ꯀꯔꯤ ꯂꯩ ꯍꯥꯏꯕ ꯑꯗꯨ ꯂꯣꯏꯅ ꯎꯠꯂꯝꯃꯤ ꯑꯗꯨꯒ ꯍꯦꯅꯔꯤꯗ ꯅꯍꯥꯛꯇꯤ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕꯒꯤ ꯄ꯭ꯂꯥꯟ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯦꯅꯔꯤꯗ ꯍꯪꯉꯝꯃꯤ ꯗꯦꯕꯤꯒꯤ ꯋꯥꯍꯪ ꯑꯁꯤꯗ ꯍꯦꯅꯔꯤꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗꯦ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯖꯣ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯖꯣꯅ ꯍꯦꯅꯔꯤꯗ ꯕꯤꯖꯤꯅꯦꯁꯀꯤ ꯗꯤꯜ ꯑꯃ ꯑꯣꯐꯔ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯖꯣꯅ ꯍꯦꯅꯔꯤꯗ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯗꯨ ꯀꯣꯔꯠꯇ ꯄꯜꯂꯝꯗꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯍꯦꯅꯔꯤꯕꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯑꯝꯃꯤ ꯖꯣꯗ ꯍꯦꯅꯔꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯗꯤ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯀꯤ ꯅꯃꯤꯡ ꯐꯥꯎꯕ ꯈꯪꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯍꯦꯅꯔꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯉꯝꯗꯕꯤ ꯇꯨꯃꯤꯟꯅ ꯆꯠꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯦꯅꯔꯤ ꯑꯗꯨ ꯃꯃꯥꯡꯗ ꯏꯗꯤꯅ ꯂꯨꯠ ꯇꯧꯈ꯭ꯔꯤꯕ ꯕꯦꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯥꯛꯇꯨꯅ ꯂꯦꯞꯄꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯦꯞꯄꯒ ꯃꯐꯝ ꯑꯁꯤꯗ ꯆꯠꯂꯨꯕꯒꯤꯅꯤꯀꯣ ꯑꯩꯍꯥꯛꯅ ꯉꯁꯤ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯥꯔ ꯑꯃꯅ ꯂꯥꯛꯇꯨꯅ ꯍꯦꯅꯔꯤꯕꯨ ꯊꯦꯡꯖꯤꯜꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯍꯦꯅꯔꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯇꯨꯁꯟꯗꯨꯅ ꯇꯥꯔꯝꯃꯤ ꯀꯥꯔ ꯑꯁꯤ ꯅꯨꯄꯤ ꯑꯃꯅ ꯊꯧꯔꯛꯄ ꯑꯣꯏꯔꯝꯃꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯖꯨꯂꯤ ꯀꯧꯏ ꯖꯨꯂꯤꯁꯨ ꯀꯥꯔ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯑꯒ ꯍꯦꯅꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯒ ꯍꯦꯅꯔꯤꯗ ꯅꯍꯥꯛ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯑꯗꯨꯒ ꯕꯦꯡ ꯑꯁꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯗꯨꯁꯨ ꯍꯦꯅꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯍꯦꯅꯔꯤꯗ ꯀꯔꯤꯝꯇ ꯁꯣꯛꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯑꯗꯨꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ ꯍꯦꯅꯔꯤꯗ ꯃꯈꯥ ꯇꯥꯅ ꯑꯦꯝꯕꯨꯂꯦꯟꯁ ꯀꯧꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯍꯦꯅꯔꯤꯅ ꯌꯥꯔꯅꯤ ꯑꯦꯝꯕꯨꯂꯦꯟꯁ ꯀꯧꯕꯤꯔꯅꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯦꯅꯔꯤ ꯑꯁꯤꯕꯨ ꯕꯦꯡ ꯑꯗꯨꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ ꯁꯄꯣꯔꯠ ꯇꯧꯕꯤꯔꯕ ꯃꯇꯨꯡꯗ ꯃꯅꯥꯛ ꯅꯛꯄ ꯀꯦꯐꯦ ꯑꯃꯗ ꯄꯨꯔꯝꯃꯤ ꯖꯨꯂꯤꯁꯨ ꯍꯦꯅꯔꯤꯒꯤ ꯃꯇꯨꯡ ꯑꯁꯤꯗ ꯏꯟꯅꯔꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯍꯦꯅꯔꯤꯅ ꯖꯨꯂꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛ ꯑꯁꯤ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯟꯅ ꯎꯈ꯭ꯔꯒꯨꯝ ꯇꯧꯔꯦ ꯖꯨꯂꯤꯅ ꯍꯦꯅꯔꯤꯗ ꯑꯩꯉꯣꯟꯗ ꯌꯦꯡꯉꯛꯀꯅꯨ ꯅꯍꯥꯛ ꯑꯩ ꯃꯃꯥꯡꯗ ꯎꯈ꯭ꯔꯕ꯭ꯔꯥ ꯎꯗꯕ꯭ꯔꯥ ꯗꯔꯀꯥꯔ ꯇꯥꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯂꯝꯕꯤꯗ ꯆꯠꯄꯗ ꯅꯃꯤꯠ ꯑꯗꯨ ꯐꯖꯅ ꯌꯦꯡꯉꯒ ꯆꯠꯂꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯃꯍꯥꯛ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯍꯦꯅꯔꯤꯅ ꯍꯜꯂꯛꯑꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯕꯥꯠꯔꯨꯝꯗ ꯆꯪꯉꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯕꯥꯠꯔꯨꯝꯗ ꯆꯪꯕ ꯃꯇꯝꯗ ꯕꯥꯠꯔꯨꯝ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯌꯥꯝꯅ ꯑꯔꯤꯕ ꯈꯕꯔꯒꯤ ꯆꯦ ꯑꯃ ꯊꯦꯠꯂꯝꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯍꯥꯏꯔꯤꯕ ꯈꯕꯔ ꯑꯗꯨ ꯉꯁꯤꯗꯒꯤꯅ ꯆꯍꯤ 30 ꯃꯃꯥꯡꯒꯤ ꯈꯕꯔ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯅꯞꯄꯝꯃꯤꯕ ꯈꯕꯔ ꯃꯆꯦꯠ ꯑꯗꯨ ꯕꯦꯡꯗꯒꯤ ꯄꯩꯁꯥ ꯍꯨꯔꯥꯟꯕꯒꯤ ꯃꯇꯥꯡꯒꯤ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯈꯕꯔ ꯑꯗꯨꯗ ꯁꯨꯝꯅ ꯏꯔꯝꯃꯤ ꯃꯈꯣꯏꯅ ꯕꯦꯡꯗꯒꯤ ꯄꯩꯁꯥ ꯍꯨꯔꯥꯟꯈꯤꯕ ꯑꯁꯤ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯇꯅꯦꯜ ꯑꯃꯗꯒꯤꯅꯤ ꯍꯥꯏꯔꯤꯕ ꯇꯅꯦꯜ ꯑꯁꯤ ꯊꯤꯌꯦꯇꯔ ꯑꯃꯒ ꯁꯝꯅꯩ ꯑꯗꯨꯒ ꯊꯤꯌꯦꯇꯔ ꯑꯁꯤ ꯕꯦꯡ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯂꯩ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯇꯅꯦꯜ ꯑꯁꯤ ꯕꯦꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯕꯣꯜ ꯍꯥꯏꯕꯗꯤ ꯄꯩꯁꯥ ꯊꯝꯐꯝ ꯑꯗꯨꯒꯤ ꯍꯦꯛ ꯃꯈꯥꯗ ꯇꯅꯦꯜ ꯑꯁꯤ ꯂꯩ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯎꯔꯨꯕꯗꯒꯤ ꯍꯦꯅꯔꯤ ꯑꯁꯤ ꯃꯍꯥꯛꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯖꯦꯜ ꯑꯗꯨꯗ ꯆꯠꯂꯒ ꯃꯦꯛꯁꯀ ꯎꯅꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯦꯛꯁꯇ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯗꯣ ꯑꯩꯍꯥꯛꯁꯨ ꯈꯪꯉꯦ ꯑꯩꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝꯗꯤ ꯕꯦꯡ ꯔꯣꯕꯔꯤ ꯇꯧꯕ ꯑꯁꯤꯅꯤ ꯑꯗꯨꯒ ꯑꯩꯅ ꯔꯣꯕꯔꯤ ꯇꯧꯒꯗꯧꯔꯤꯕ ꯕꯦꯡ ꯑꯗꯨꯁꯨ ꯑꯩꯍꯥꯛꯄꯨ ꯖꯦꯜ ꯑꯁꯤꯗ ꯆꯪꯍꯜꯂꯛꯈꯤꯕ ꯕꯦꯡ ꯑꯗꯨꯗꯒꯤꯅꯤ ꯑꯗꯨꯒ ꯍꯦꯅꯔꯤꯅ ꯃꯈꯥ ताना अꯩꯅ बैंक रोबरी तौबगी थबक असिदा मैक्स नाहक अꯩꯒꯤ ꯃꯇꯦꯡ ꯄꯥꯡꯉꯣꯏꯗ꯭ꯔꯥ मैक्सना ꯍꯥꯏꯔꯝꯃꯤ ꯅꯍꯥꯛꯅ बैंक रोबरी तौगनी ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯅꯍꯥꯛꯄꯨ ꯄ꯭ꯂꯥꯟ ꯂꯩꯔꯕ꯭ꯔꯣ ꯑꯗꯨꯒ ꯅꯍꯥꯛ ꯄ꯭ꯂꯥꯟꯁꯨ ꯀꯔꯤꯝꯇ ꯂꯩꯇꯅ ꯃꯗꯨꯒꯤ ꯋꯥꯈꯟꯗ ꯅꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕ꯭ꯔꯥ ꯍꯦꯅꯔꯤꯅ मैक्सꯇ ꯅꯍꯥꯛ ꯀꯔꯤꯝꯇ ꯃꯊꯥ ꯁꯥꯒꯅꯨ ꯑꯩꯉꯣꯟꯗ ꯇॉप क्लासकी प्लान ꯑꯃ ꯂꯩ ꯑꯁꯨꯝꯅ ꯍꯦꯅꯔꯤ ꯑꯗꯨ मैक्स उनरꯝꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯗꯨ ꯉꯁꯥꯏ ꯃꯍꯥꯛꯅ ꯈꯕꯔꯗ ꯊꯦꯡꯅꯈꯤꯕ ꯊꯤꯌꯦꯇꯔ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯗꯤ ꯖꯨꯂꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯔꯤꯍꯔꯁꯦꯜ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯖꯨꯂꯤꯒꯤ ꯔꯤꯍꯔꯁꯦꯜ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯔꯗꯨꯅ ꯖꯨꯂꯤꯗ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯉꯝꯃꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯂꯧꯔꯤꯕ ꯔꯣꯜ ꯑꯁꯦ ꯅꯍꯥꯛ ꯀꯔꯤꯝꯇ ꯂꯧꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅꯁꯨ ꯗꯥꯏꯔꯦꯛꯇꯔꯗꯨꯅ ꯖꯨꯂꯤꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯖꯨꯂꯤ ꯑꯗꯨ ꯃꯊꯥ ꯁꯥꯃꯟꯗꯨꯅ ꯃꯍꯥꯛ ꯀꯣꯐꯤ ꯊꯛꯎꯅꯕ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯍꯦꯅꯔꯤ ꯑꯗꯨ ꯊꯤꯌꯦꯇꯔ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯖꯨꯂꯤꯅ ꯍꯦꯅꯔꯤꯗ ꯅꯍꯥꯛꯅ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯇꯨꯡꯗ ꯀꯣꯏꯟ ꯏꯟꯅꯔꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯅꯔꯤꯗ ꯉꯥꯡꯉꯝꯃꯤ ꯑꯁꯨꯝꯅ ꯖꯨꯂꯤꯅ ꯉꯥꯡꯕ ꯇꯥꯔꯒꯁꯨ ꯍꯦꯅꯔꯤ ꯑꯗꯨ ꯀꯔꯤꯝꯇ ꯊꯋꯥ ꯁꯥꯔꯝꯗꯦ ꯃꯍꯥꯛ ꯖꯨꯂꯤꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯏꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯍꯦꯅꯔꯤꯅ ꯁꯨꯝ ꯏꯟꯅꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯍꯦꯅꯔꯤꯁꯨ ꯀꯣꯐꯤ ꯁꯣꯞ ꯑꯗꯨꯗ ꯌꯧꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯀꯣꯐꯤ ꯊꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯍꯦꯅꯔꯤꯅ ꯖꯨꯂꯤꯅ ꯇꯧꯔꯤꯕ ꯑꯦꯛꯇꯤꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯥꯒꯠꯄꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯖꯨꯂꯤꯅ ꯍꯦꯅꯔꯤꯗ ꯀꯥꯔ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯒꯤꯗꯃꯛꯇ ꯃꯉꯣꯟꯗ ꯀꯔꯤꯝꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯇꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯦꯅꯔꯤꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯑꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯆꯦꯔꯛ ꯑꯁꯤꯗ ꯃꯦꯛꯁꯁꯨ ꯄꯣꯔꯣꯜ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯀꯣꯏꯁꯟ ꯈꯔ ꯍꯪꯉꯝꯃꯤ ꯑꯁꯨꯝꯅ ꯀꯣꯏꯁꯟ ꯈꯔ ꯍꯪꯉꯕ ꯃꯇꯨꯡꯗ ꯃꯦꯛꯁ ꯑꯗꯨꯁꯨ ꯖꯦꯜ ꯑꯗꯨꯗꯒꯤ ꯊꯥꯗꯣꯔꯛꯑꯝꯃꯤ ꯃꯦꯛꯁꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯍꯦꯅꯔꯤ ꯑꯗꯨ ꯃꯦꯛꯁꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯦꯡꯕꯒꯤꯗꯤ ꯃꯦꯛꯁꯅ ꯖꯦꯜꯗꯒꯤ ꯊꯣꯛꯂꯛꯄ ꯉꯝꯃꯤꯕ ꯑꯁꯤ ꯍꯦꯅꯔꯤꯅ ꯃꯃꯥꯡꯗ ꯄꯣꯔꯣꯜ ꯑꯣꯐꯤꯁꯥꯔꯅ ꯀꯣꯏꯁꯟ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯇꯧ ꯀꯔꯝꯅ ꯑꯟꯁꯔ ꯈꯨꯝꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯍꯥꯛꯅ ꯍꯥꯟꯅ ꯇꯥꯛꯈꯤꯕꯅꯅꯤ ꯑꯩꯈꯣꯏꯅꯁꯨ ꯈꯪꯉꯦ ꯃꯗꯨꯗꯤ ꯃꯦꯛꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯍꯟ ꯑꯁꯤꯌꯧꯅ ꯑꯣꯏꯔꯐꯥꯎ ꯖꯦꯜꯗ ꯑꯗꯨꯝ ꯂꯩꯔꯝꯃꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯃꯉꯣꯟꯗ ꯄꯣꯔꯣꯜ ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯍꯪꯕ ꯀꯣꯏꯁꯟꯁꯤꯡꯗ ꯃꯍꯥꯛꯅ ꯐꯖꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯈꯤꯗꯦ ꯍꯥꯏꯕꯗꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗꯁꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯗ ꯂꯤꯈꯤ ꯃꯗꯨꯗꯤ ꯄꯣꯔꯣꯜ ꯑꯣꯐꯤꯁꯥꯔꯅ ꯍꯪꯉꯛꯄ ꯋꯥꯍꯪꯗ ꯃꯍꯥꯛꯅ ꯄꯣꯔꯣꯜ ꯑꯣꯐꯤꯁꯥꯔꯗꯨꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯄꯣꯔꯣꯜ ꯑꯣꯐꯤꯁꯥꯔꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯂꯣꯏꯅ ꯊꯥꯡꯅ ꯀꯛꯑꯒ ꯍꯥꯠꯀꯅꯤ ꯑꯗꯨꯒ ꯌꯨꯝꯁꯨ ꯃꯩ ꯂꯣꯏꯅ ꯊꯥꯗꯣꯛꯀꯅꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯍꯨꯏ ꯐꯥꯎꯕ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨꯗ ꯄꯣꯔꯣꯜ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨꯅ ꯃꯦꯛꯁ ꯑꯁꯤꯕꯨ ꯖꯦꯜꯗꯒꯤ ꯊꯥꯗꯣꯛꯇꯕ ꯑꯣꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯦꯛꯁꯅ ꯃꯄꯥꯟꯗ ꯊꯣꯛꯂꯕ ꯃꯇꯨꯡꯗ ꯍꯦꯅꯔꯤꯗ ꯅꯍꯥꯛꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕ ꯑꯁꯤ ꯒꯥꯔꯤꯗꯤ ꯀꯗꯥꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯍꯦꯅꯔꯤꯅ ꯑꯩꯒꯤꯗꯤ ꯀꯥꯔ ꯂꯩꯇꯦ ꯍꯥꯏꯔꯝꯃꯤ ꯑꯁꯦꯡꯕꯒꯤꯗꯤ ꯍꯦꯅꯔꯤꯅ ꯃꯦꯛꯁꯄꯨ ꯂꯧꯕ ꯂꯥꯛꯂꯤꯕ ꯑꯁꯤ ꯃꯐꯝ ꯑꯁꯤ ꯇꯥꯟꯅ ꯃꯈꯣꯡꯅ ꯂꯥꯛꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯃꯦꯛꯁ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯒꯠꯂꯛꯑꯝꯃꯤ ꯅꯪꯒꯨꯝꯕ ꯑꯉꯥꯎꯕ ꯃꯤ ꯑꯃꯒꯤ ꯃꯔꯝꯒꯤꯅꯤꯅꯦ ꯑꯩꯍꯥꯛꯅ ꯖꯦꯜꯗꯒꯤ ꯊꯣꯛꯂꯛꯏꯕꯁꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯦꯅꯔꯤꯗ ꯆꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯑꯩꯍꯥꯛꯄꯨ ꯑꯃꯨꯛ ꯖꯦꯜꯗ ꯄꯨꯁꯟꯕꯤꯔꯣ ꯑꯩꯍꯥꯛ ꯃꯄꯥꯟ ꯑꯁꯤꯗ ꯂꯩꯕ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯔꯒꯗꯤ
Maxnasu Henry asi gari ama fawo laitana chawkhraba beng adubu matau kramna robbery tawgaduna haibagi wakana sidani mastagi Henry na mahaki bank robbery tawgi plan adu loina amata sithadagai Max ta tamami matam asidadi Maxu Henry gi plan asi uba matamda Maxu pungangami aduga mahakna Henry da sumna harami masira nahakna top class ki plan ne hariba do asidagi na sahi marfu ki mamangda bank robbery tawgi niyom asinine nahakna ingonda tawche hariba se nangbu bank robbery tawgani hariba do nakutta nongmai ama fawo leirabro Henry na ayaki nongmai amata leite ayhak misam singbusu nongmaina suan basu pamde asigumlaba Henry ki pakhum asida Max ti yamna nokningami aduga Henry da nahak asi yamna icham chamba mi amagi mongni nahakna hariba se oi fare aduna adu oikrabasu masigi bank asida asidagi na sahi marfu ki mamangdagi bank asida robbery tawkiba aduna maram oibana haujikti bank asigi ball levam sing adu loina hongto amani maram aduna haujikti aikoina hariba tanin asigi mathakta ball adu amata leramaroi haujikti bank gi ball adu sep oiba mafamda soidana hongto amani masi boi koina sengba khangge haiba taragadi aikoi hana check tokpa tai maram asina haujikti Max amadi Henry makoini du bank da satuna bank adugi assistant manager dubu unarami adubu bank asibu senariba bank gi guard aduna di Henry amadi Max makoini na changpa matamdagi hauna adum haujik fawba kupna yengsanduna lerami asumna makoina assistant manager duga wari sanaba matamdagi su Max na fajana khangame madudi bank asi sakiba matungdagi haujik fawba mahaki leifam sing asi amata change tawdri haiba asi haibadi bank asida lariba ball duwa amata change tawdri haiba asi mahaki hanagi leifam aduda dum lairi haiba asi ball hariba asi aikoina bank gi aruba sanalupa amadi paisa nungsa thambamgi locker dubuni asumna Max na assistant manager duda yamna hina singna wari sanabana maram oibana assistant manager du nasu makoini na hangiba asigi matangda karimata chingnaramde masdagi Max amadi Henry makoini du bank asidagi mapanda thokirami asumna mapanda thokiba matamda su bank adugi guard aduna makoini da dum munnengduna lerami asumna bank asigi guard asina makoina toriba thaba asida munna dum yengiba asigi maram asisu film asigi makha tabada soidana khamgirakani masigi matungda makoini do mu theater tamna salami aduga theater dudagi tanen adu kadaida lei haiduna yengthokpa chalami aduga mafam asida Henry asi amuhna mu lakpa aduda Julie di ngangami khuda aduda Max na yamna thuna Julie da asumna hairami aina naha oiringai matamda ai mafam asida theater sida drama kya ama sanakhre aina Henry sibu nakhogi theater gi show sida yahonnaba poraibani nangna karimta khandaba taragadi aihak nakhogi theater sigi manungda karigumba khara yenge yagadra makoina hek theater sigi manungda changakpaga Julina Max da nahakna naha oirikanda sakiba role ado kari role no haiduna ngami Max na khuda aduda mahakna naha oirikanda laukiba role adu Shakespeare ni harami aduga mahakna makatana ayaki mafam asida memory kya ama lei maramaduna aina naha oirikanda mafam asida kiba mafam asida sanakiba yaga khudimakto ayhak changdune yengningi ayhak haujikti ningsinguba matamda yamna nungsi haiduna sumahna oidaba kyama ngangsalami asumna haujikti yamna hina singna Max na oidaba kyama ngangsanba asida theater asigi mapu sinasu thajarami maram aduna Max na hariba adu yarami haujikti Max su theater asigi manungda tanela du kadaida leibuno haiduna yengba chatkirami asumna Max na mafam asidagi hek chatkibaga Julina Henry da asumna ngami Max asi nahaki babara haiduna Henry na nate mahak asi aigi yamna luna tinaba imanaba amani aduga hariba chera asida amu Max adubu theater dugi mapu duna tanel lairiba ka dugi thonga dubu hangtoktuna busalami asumna theater asigi mapu sina mafam asigi akoiba asi asum lakpa matamda Max na sukada tawsina duna tanel laifam asi kadaidano haiduna khangtoknaba yamna kanna honarami aduga asomna kandana amu Julina Henry da nahak hauji kari thabak honarige haiduna hangduna lerami adubu Henry ni icham chamna Julie da mahak jail dagi thadrokpa kuidari maram aduna hojik mahak thabak karimata tawdri harami Henry gi wasi taba matamda Julie dudi ingangami aduga Henry da nahakti kari maramgi damakta jail da lairuriba haiduna hangami aduga Julie na makatana nahak mi gumba haluba leibra haiduna harami Henry na Julie da asigi wari ase yamna sange ayak matang chaba amda lige harami aduga masigi matungda makoini na sumwari sanarakpa matamda numit asigi nungdang asi makoini dinner tawminasi haiduna hainarami yumda halaba matungda Max na Henry da asumna hairami tanel leiba madu theater dudagi green wall oiba ma lehawi hariba mafam adudagi chatkadawani maram aduna makoina yariba makai beng adubu lut tawge haiba taragadi madugi green oiba wall adubu makoina ayamba matamda changtok changsin tawdaba yade harami adubu asumna Max na hariba mayam asi Henry di fajana tasandabi Henry di mahaki date adu chatnabagi damakta mahakti dress adubu nana loisanduna lerami haibadi mahak Julie gi manakta chatuna dinner tawu chaturibani asumna dress asi loisalaba matungda Henry na Max da yengo aina loisaliba sida kari asoiba yaurige haiduna hangami modagi Max na nooga Henry da nahakti matam chupada adum fajaduna lei chalo nahak Julie ga date adu fajana tawthoro hairami aduga Max na makata na Henry da aikoge plan adudi kona tawrasi harami asumna hujikti Julie amadi Henry makoini su makoini gi date adu tawduna lerami
Matam asida Julie na Henry-da sumna hairami ayakti miyamna masak khangba yamna afaubi actress ama oiningi haiduna aduga sumna makhoi ni na date tawba matam asida Henry na mahak asi jail da matau karamna changkhrino haibagi matang asida Julie da loina hairami aduga mahakna hojik bank amabu robbery tawba chu pame haiba asi Julie da loina phongtomi adubu Julie di Henry gi plan asi taba matamda mahakti puangami ado moina mak objecti Julie su Henry ga dum loina rakpana maram oraga mahak su Henry asibu tamna tamna nungsiba horaklami masdagi makhoi ni du yumda halami aduga makhoi ni du tamna tamna loina rakpana sum numit adugi nungdang dadi yam hena close oikhirami makhoi ni du masigi next morning da Henry amadi Julie makhoi ni du Max ki manakta lami matam asidadi Max asisu Henry si Julie ga loina na lakpa aduda mahak su harawrami aduga Max ta Henry na hojikti Julie si chu aikoi ga thabak tawinnar dobuni haiduna harami masdagi Max na Henry dubu nakanda chingthokirami aduga yamna sauna mahakna Henry da sumna ngami nahakna Julie da aikoi gi plan pumba du loina haidokhrabra asengba pumba du loina haikhrabra Henry na su loina haikhrä harami masigi matungda makoina chak charinge matamda Julie na Max ta nahakti kari maramgi damakta jail da changino haiduna hangami Max na Julie da ayakti mi mayam ama hatpagi jail da changbani harami masigi matungda makoi adu theater da muk chalami asumna theater da yobo matamdadi Julie amadi Henry makoi ni gi makokta idea ama lami theater asida audition tawdaba matamda makoina theater asida matam kya ama leiduna makoigi bank robbery tawbagi plan adu semba yani haiduna masdigi ngatang lerba matungda Max na amu atopa idea ama mu puthorami aduga mahak na hairami aikoina kari marumgi damakta green room da leiriba actor du lokthokriba karigino mahak pu lokthoga mahak ki mahutta Henry nakna sinjanba taragadi aikoigi plan asi amoke na success oiroidabra kari marumgi no hargadi Max na su mamangdagi haikre madudi green room adudagi bank adugi ball adubu yoba yariba tunnel adu lei haiduna adu oiba taragadi room adu nahakna leiba taragadi aikoida tunnel adu yoba yabagi laibak tawbagi matam kyamasu phangani harami aduga room adu nahaki oirabanina aikoina thaba adu tawba matamda miyoi kanamada na sukhangaroi haiduna su harami Henry na adubu ayakti acting gi matangda karimta knowledge leibusu nate ayakti acting tawbusu hairoi modagi Max na Henry da mahakpu confidence leinabagi damakta thauna leiba wa kya ama haibirami aduga yengu nahaki nasado nahakti kari tawbagi acting tamudribano nahakti natural actor amani kanamata na nangondagi henna acting phajana tawu ngamu anyway nahakna theater sida pangthokadriba show asigi lead role lawdaba yadabani Henry adubu makoigi dauna yari basu ikoi koi triba matamda mafam asida actor oina leramiba haibadi green room da leramiba nupa adu mahak achauba film amagi project ama fange haiduna mafam asigi theater sida thaba adu yawro haiduna chatkirami adubu asengbagidi Max na hajiki theater dugi green room da leriba actor dubu trick tawduna mafam sidagi thadokhibo oirami masdagi Julie na asengba pumba adu khangpa matamdadi Julie ni amna sauraga Max ta sumna harmi nakoina khaliba asi ayaki punsigi career sibu loina thugaiba pamba du natra nakoina pengadriba se ayaki career sibu pumang mangba du natra haibadi hauji mafam asigi actor du su leitrabanina Julie su actress oibagi khudong chaba adu phangoidribani haibadi hero leitrabanina makogi theater sige play adu su tokpa yana leiribani mamangdagi su haigre madudi Julie asi yamna afawba miyamna masak khangnabi actress ama oiba pame haiba adu adubu ikoi kuidana haujiki green room da leiba hero adugi role adugi audition da Henry su yarmi adubu yamna ngaklibadi Henry na yawriba audition aduda mark su khalami haujikti makoina theater sigi manungda thabak tawba asi amuke na lairami adubu makoina khangami madudi makoina tunnel adubu yawnaba honaba matamda makoina tawgudriba thaba asi miyoi ani khaktana tawba matamdadi kara awaba thaba ama oigani haiba adu maram aduna haujikti makoigi plan asida job su yaholage haiduna khankhirami masdagi Max amadi Henry makoini na joda yamna kuina haijaraba matungda josu bank robbery tawbagi thaba sida yawrage haiduna yaraklami masdagi jona tunnel adu uraba matamda aikoina masigi tunnel asida laiba sibu kari kana duribano masida matam manghat bagi muhutta nongmai pairaga bank da direct changaga paisa sing adu namduna lawrga porokpane na fadabra Max na mo hairami aikoi mamang thakta nakoina tawkhiba adugumba yamna apangbagi moduda hojikti huranba adu pamdre asumna hojikti makoina tapna tapna theater dudagi tawba horoklami aibadi theater dudagi tunnel yorni tunnel adudagi amu ball adu yawnaba makoina wall asibu tapna tapna tawba horoklibani aduga haiba matam asida Henry su mahakna lawriba role adubu yamna fajana lawba horoklami aduba hojikti Henry asi mahak bengdagi paisa adu khaktang pamamde mahak hojikti punsida anawba thaba kharasu enjoy toroge haiduna khalami nongmagi dungdangda Henry gi makoigi team maduna theater dagi thabak loramaba matungda mayumda halakpagi lambi duda makoiba hana phakiba bank guard aduna makoigi mamangda thattuna lerami aduga bank guard aduna nakoi asi mamangda bank da robbery tawbagi chenaruba mi sing adu ngaktani aduga hojikte ayakna nakoi ahum asi
theater hanjan hanjana chatpasu ui theater asidi beng asigi nakanda leiribani adubu hantaki matang asidadi beng asida tawriba thaba asida karimta soibadi thoonba pamdre aduga bengi guard aduna Henry da makpu mi leitaba mafam amada pu aduga wari phajana sana sayarami haujikti Henry na bengi guard adubu car da poroktuna mi kanamta leitaba mafam amada purami aduga Henry na bengi guard aduda nang na hojik ekoida haiba pamliba asi karino haiduna ngami modagi bengi guard aduna Henry da sumna haraklami tha amagi manungda aikoigi bengi truck ama aikoigi partner bank sing adudagi makoida thadagiba paisa sing adu khongkatpa chatli aduga asumna khongkalaba paisa mayam sing adu aikoigi bank asigi manungda lariba bol aduda loina paisa sing adu thamjali aina charakpa sum khanba matamda paisa sing adu $10 million gi mathakta bol aduda thamjali matam adudadi adubu apangba kharanadi aina haiba matam asi natabada bank asida paisa yamna leitaba matamda paisa huranabagi tawba plan ngaktani nakogi plan adugi saruk ama oina aina bank adugi manungda leiba miyoi adu oige aduga aina nakoigi bengi rob tawbagi thaba asida ayakna alarm system asibu senaduna ayakna nakoida mateng pangake masigi next day da theater da Julie adu mahaki kapagi sin namabu torami adubu asumna Julie na toriba sin asida Julie adu fajana perform tawba ngamamde maudagi director aduna Julie da yamna thina ngangami nahak asi hojik phawba kanagumba miyoi amataga nuksinarakri natra maram aduna nahaki thamoi ado hojik phawba nungsibagi chaina karimata phangamkhiroi masini nahaki problem masigi feeling ase nangonda yaudana matau karamna nahakpu afaw actress ama oiba ngamgudribano asumna director asina Julie da yamna thina ngangpa asida hojikti Julie gi wakana du pura down chalami mahak mapanda tholaktuna kaptuna lemi haiba matam asida Henry na Julie gi manakna laaga nahak karimta tawdrabra haiduna ngami majdagi Julie na kappaga Henry da sumna haraklami summe ayakti angawbine ayakti miyoi kanamataga su nungsinaraktri maram aduna aina aigi dialogue adubu fajana perform tawbu ngamdabani hojik ayakna tawgadriba sibu karino ayak afawba actress amadi oiningi majdagi Henry na Julie gi sontharaba thamoi adubu themjanbirami aduga mahakna Julie da sumna harami aina sukangi nahakna aibu nungsi haiba asi adubu nahakna nasina thongna aingonda nungsi haikidaba khaktangni aina nangonda hairiba asini nahak sungsoi soidana afawbi actress ama oiba ngamgani asumna makoini du mafam asida kiss tarami asumna numit asigi nungdangda Max amadi Henry makoini na beng asibu robbery tawnabagi damakta plan tawringe matamda kanano ama makoigi yum asigi thong asi thilami adubu Henry na thong asi hangtoba matamdadi Jo amadi Eddie makoini du thong adugi mapanda lepaga leramba du mahakna thengnarami Eddie na Henry da sumna haklami aingonda Jona nakoigi plan pumbadu loina haire hojikti ayaksu nakoigi bank robbery tawba adugi saruk ama oina yawarmi adubu Max nadi Eddie asibu karimata pamamde mahakpu plan asida yahonba pamamde aduga Max na Henry da asumna hangami masigi nupa asibu kanano adubu Eddie na Max da harami aina bank dagi matau karamna paisa hurangani habigi matangda loina khangi maram aduna hojikti ayakpu nakoina choice amoina oiba yararo modagi Max na muk sauraga kadaidagi angawa pangbano mafam asida laiba asi haiduna mu harami maidagi Eddie adu Max ki wanga aduda saurami aduga Max da mahakna hojikti plan asida ayak yaurabani aduga nahakti plan asidagi tolabani hanuba harami madagi Max na Eddie da nahak mafam asidagi yamna thuna chatkharo harami adubu Eddie na amukasu Max da he hanuba haiduna amukasu amu karim kathainaba wa kyama ngangami adubu haiba matam asidadi Max adu mahaki asauba adu phadaba ngamamde aduga mahak Eddie gi manakta direct changaga Eddie bu fuga haiduna torami adubu Henry na makoini na phuna doi tawriba adu khamtoktuna makoini du gyan tahalami masigi next day da Max amadi Henry makoini du theater da chalami aduga makoina poster du dagi makoigi theater gi show asi karam kanda loiduno haiduna yengba chalami adubu makoina yengbadagi khange madudi makoigi theater gi show asi numit kharni gi matungda loirani haiba asi asumna makoini su makoigi theater gi show asi numit kharni gi matungda loirani haiba asi da makoini su thawa yamna warami maramdi beng asida paisa huranabagi plan sinba asi makoida matam yamna phangdabagi orami Henry na Max ta harami hojikti aikoina beng dagi paisa hurangani haibagi thajaba ase mangsalakle masigi thaba ase oithoktaw mandre harami adubu asengbagi di haiba matam asida Henry asi tasengna Julie bu nungsiba horabani aduga Henry na su khangame madudi mahakna beng asidagi paisa asi huranba lorba matungda mahakti Julie bu thadu amduna mafam asidagi chen kharni haiba adu adubu hojik mahak beng dagi paisa huranba asina maram oraga Julie bu langthoambadi pamamde masdagi Max na Henry da yamna sauna hairami nangna aibu masigi beng asidagi paisa huranabagi damakta ayakpu jail adu dagi lokthorokpa natra adusu nahaki thaba asida mateng pangnabagi damakta aduga nangna hojikna beng dagi paisa huranba asi oiraroi hairiba nahakna thaba asi tawraroi si hairiba ayakti aige punsi si wari sanaduna ta lakhrabani ayak jail da su matam sangna leirurabani adubu hojikti ayak jail dagi tholayadana aduna hojikti ayakti crime gi oiba thaba amadi soidana tawgani haibadi Max na beng asidagi paisa soidana hurangani haribani numit adugi nungdangda Henry na Julie ga unarami aduga Julie da mahakna sumna harami aikoina beng dagi paisa huranbagi thaba adu aikoigi theater adugi ahanba show numit aduda soidana hurangani
ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯍꯥꯛꯇꯤ ꯀꯦꯂꯤꯐꯣꯔꯅꯤꯌꯥꯗ ꯆꯠꯈ꯭ꯔꯅꯤ ꯑꯗꯨꯒ ꯅꯪꯁꯨ ꯃꯇꯝ ꯑꯗꯨꯗꯗꯤ ꯍꯣꯂꯤꯋꯨꯗꯇ ꯋꯥꯛ ꯇꯧꯔꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗ ꯊꯦꯡꯅꯔꯁꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯍꯦꯅꯔꯤꯒꯤ ꯋꯥ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯖꯨꯂꯤ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯒꯠꯂꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯦꯅꯔꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛꯅ ꯑꯩꯕꯨ ꯑꯁꯤꯒꯨꯝꯅ ꯊꯥꯗꯣꯛꯄꯤꯔꯝꯗꯧꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯕ ꯑꯁꯤ ꯇꯝꯕꯤꯔꯝꯃꯤꯕꯅꯣ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯔꯝꯃꯤꯕ ꯑꯁꯤꯗꯤ ꯅꯪꯒꯤ ꯕꯦꯡꯛꯗꯒꯤ ꯄꯩꯁꯥ ꯍꯨꯔꯥꯟꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯊꯤꯌꯦꯇꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯕ ꯌꯥꯅꯕꯒꯤ ꯄ꯭ꯂꯥꯟ ꯁꯤꯟꯕ ꯅꯠꯇ꯭ꯔꯥ ꯑꯩ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯕꯗꯒꯤꯗꯤ ꯑꯩ ꯅꯍꯥꯛꯄꯨ ꯑꯇꯣꯞꯄ ꯃꯐꯝ ꯀꯔꯤꯃꯠꯇꯗꯁꯨ ꯎꯅꯕ ꯂꯥꯛꯑꯣꯏ ꯃꯁꯤ ꯑꯩꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯑꯁꯣꯏꯕꯅꯤ ꯑꯩꯍꯥꯛꯅ ꯍꯨꯔꯥꯟꯕ ꯃꯤ ꯑꯃꯒ ꯅꯨꯡꯁꯤꯅꯔꯨꯕ ꯑꯩꯍꯥꯛꯅ ꯍꯨꯔꯥꯟꯕ ꯃꯤ ꯑꯃꯗ ꯊꯥꯖꯕ ꯊꯝꯃꯨꯕ ꯑꯁꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯁꯣ ꯑꯗꯨꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯅꯤ ꯃꯈꯣꯏꯅ ꯕꯦꯡꯛꯕꯨ ꯔꯣꯕꯔꯤ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯂꯥꯟ ꯇꯧꯔꯤꯕ ꯑꯗꯨ ꯅꯨꯃꯤꯠ ꯑꯁꯤꯗ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯦꯛꯇꯔꯁꯤꯡ ꯑꯗꯨꯗ ꯉꯁꯤ ꯑꯁꯤꯗꯤ ꯅꯈꯣꯏꯒꯤ ꯅꯨꯃꯤꯠꯅꯤ ꯅꯈꯣꯏꯅ ꯌꯥꯔꯤꯕ ꯃꯈꯩ ꯉꯁꯤꯗꯤ ꯄꯥꯔꯐꯣꯔꯃꯦꯟꯁ ꯑꯗꯨ ꯐꯖꯅ ꯄꯤꯒꯗꯕꯅꯤ ꯅꯈꯣꯏꯅ ꯑꯗꯨꯝꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯕꯨ ꯃꯤꯌꯥꯝꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯒꯗꯧꯔꯤꯕꯅꯤ ꯆꯠꯂꯣ ꯅꯈꯣꯏ ꯍꯧꯖꯤꯛ ꯃꯤꯅꯤꯠ 10 ꯈꯛꯇꯪ ꯉꯥꯏꯔꯕꯅꯤ ꯅꯈꯣꯏꯒꯤ ꯁꯣ ꯑꯁꯤ ꯎꯠꯀꯗꯕ ꯅꯈꯣꯏ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯔꯨꯔꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯁꯨ ꯉꯁꯥꯏ ꯃꯃꯥꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯒꯤ ꯕꯦꯡꯛ ꯑꯗꯨꯗ ꯄꯩꯁꯥ ꯂꯣꯏꯅ ꯀꯂꯦꯛ ꯇꯧꯔꯨꯔꯕ ꯃꯇꯨꯡꯗ ꯇ꯭ꯔꯛ ꯑꯃ ꯄꯩꯁꯥ ꯊꯝꯕ ꯂꯥꯛꯑꯦ ꯍꯥꯏꯕ ꯇ꯭ꯔꯛ ꯑꯗꯨ ꯃꯈꯣꯏꯒꯤ ꯕꯦꯡꯛ ꯑꯗꯨꯗ ꯂꯥꯛꯄ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯑꯁꯨꯝꯅ ꯇ꯭ꯔꯛ ꯑꯁꯤ ꯍꯦꯛ ꯂꯥꯛꯄꯒ ꯕꯦꯡꯛ ꯑꯗꯨꯒꯤ ꯒꯥꯔꯗ ꯑꯗꯨꯅ ꯍꯦꯅꯔꯤ ꯍꯣꯏꯗ ꯄꯥꯎ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗ ꯍꯦꯅꯔꯤꯁꯨ ꯊꯤꯌꯦꯇꯔ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯔꯣꯜ ꯑꯗꯨꯕꯨ ꯐꯖꯅ ꯑꯦꯛꯇꯤꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯔꯣꯜ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯃꯈꯣꯏꯒꯤ ꯇꯤꯝꯅ ꯕꯦꯡꯛ ꯔꯣꯕꯔꯤ ꯇꯧꯕꯒꯤ ꯊꯕꯛ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯃꯇꯦꯡ ꯄꯥꯡꯖꯜꯂꯝꯃꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯄꯨꯝꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟꯒꯤ ꯃꯇꯨꯡꯏꯟꯅ ꯆꯠꯊꯔꯝꯃꯤ ꯃꯈꯣꯏꯅ ꯑꯍꯥꯟꯕꯗ ꯆꯦꯛꯀꯤ ꯐꯛꯂꯥꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯏꯁꯄꯤꯁꯦꯜ ꯑꯣꯏꯕ ꯈꯨꯠꯂꯥꯏ ꯑꯃꯅ ꯊꯨꯒꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯣꯅ ꯋꯦꯜꯗꯤꯡ ꯃꯦꯆꯤꯟ ꯑꯃ ꯁꯤꯖꯤꯟꯅꯔꯒ ꯍꯧꯖꯤꯛꯀꯤ ꯑꯍꯣꯕ ꯑꯗꯨꯗꯒꯤ ꯑꯥꯏꯔꯟꯒꯤ ꯕꯣꯜ ꯑꯗꯨꯕꯨ ꯀꯛꯄ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯕꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯆꯧꯕ ꯍꯣꯜ ꯑꯃ ꯁꯦꯝꯃꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯃꯦꯛꯁꯅ ꯕꯦꯡꯛꯒꯤ ꯐꯥꯌꯔ ꯑꯦꯂꯥꯔꯝꯒꯤ ꯋꯥꯌꯔ ꯑꯗꯨꯕꯨ ꯕꯦꯡꯛꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯗꯨꯅ ꯃꯉꯣꯟꯗ ꯁꯤꯒꯅꯦꯜ ꯄꯤꯔꯛꯄꯗꯒꯤ ꯀꯛꯊꯠꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯕꯦꯡꯛ ꯑꯗꯨꯒꯤ ꯕꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯕꯦꯡꯛ ꯑꯗꯨꯗꯒꯤ ꯑꯦꯂꯥꯔꯝ ꯀꯔꯤꯃꯠꯇ ꯈꯣꯡꯉꯛꯑꯝꯗꯦ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯀꯟꯅ ꯍꯥꯞꯆꯜꯂꯤꯉꯩ ꯃꯇꯝꯗ ꯏꯗꯤꯅ ꯃꯦꯛꯁꯇ ꯅꯣꯡꯃꯩꯅ ꯅꯝꯗꯨꯅ ꯃꯦꯛꯁ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯏꯗꯤꯅ ꯖꯣꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯀꯥꯔꯗ ꯂꯣꯏꯅ ꯍꯥꯞꯆꯜꯂꯨ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯖꯣꯁꯨ ꯏꯗꯤꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯌꯥꯅꯤꯡꯉꯝꯗꯦ ꯑꯗꯨꯒ ꯏꯗꯤꯗ ꯖꯣꯅ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯏꯌꯥꯝꯕ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯑꯗꯨ ꯌꯥꯝꯅ ꯂꯥꯜꯂꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯍꯦꯅꯔꯤ ꯑꯁꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯌꯧꯁꯜꯂꯛꯑꯝꯃꯤ ꯍꯦꯅꯔꯤꯗꯁꯨ ꯏꯗꯤꯅ ꯅꯣꯡꯃꯩ ꯑꯗꯨ ꯎꯠꯇꯨꯅ ꯗꯞ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯦꯛꯁ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯣꯡꯃꯩ ꯑꯗꯨꯅ ꯁꯨꯔꯒ ꯃꯐꯝ ꯑꯗꯨꯗ ꯋꯥꯟꯊꯍꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯖꯣꯅꯁꯨ ꯏꯗꯤꯗ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯑꯗꯨ ꯂꯦꯞꯄꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯖꯣꯅ ꯍꯥꯏꯔꯕꯁꯨ ꯏꯗꯤꯗꯤ ꯂꯦꯞꯄꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯃꯁꯤꯗꯒꯤ ꯉꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯦꯛꯁ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯏꯗꯤꯗꯒꯤ ꯅꯣꯡꯃꯩ ꯑꯗꯨꯕꯨ ꯃꯨꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯏꯗꯤꯕꯨꯁꯨ ꯐꯨꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯐꯨꯅꯕ ꯃꯇꯝ ꯑꯁꯤꯗ ꯁꯣꯏꯕꯗꯒꯤ ꯏꯗꯤꯅ ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯞꯊꯣꯔꯛꯑꯝꯃꯤ ꯑꯁꯨꯝꯅ ꯀꯥꯞꯊꯣꯔꯛꯏꯕ ꯅꯣꯡꯃꯩ ꯃꯔꯨ ꯑꯁꯤꯕꯨ ꯍꯦꯅꯔꯤꯒꯤ ꯃꯐꯥꯏꯒꯟꯗ ꯄꯥꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯊꯤꯌꯦꯇꯔꯒꯤ ꯁꯣ ꯑꯗꯨꯗ ꯍꯦꯅꯔꯤꯒꯤ ꯁꯣ ꯃꯄꯥ ꯑꯃꯨꯛ ꯌꯧꯔꯛꯑꯝꯃꯤ ꯑꯁꯨꯝꯅ ꯍꯦꯅꯔꯤ ꯑꯗꯨ ꯃꯈꯣꯡꯗ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛ ꯑꯅꯥꯕ ꯑꯗꯨ ꯈꯥꯡꯖꯤꯜꯂꯒ ꯊꯤꯌꯦꯇꯔ ꯑꯗꯨꯗ ꯃꯍꯥꯛ ꯁꯣ ꯑꯗꯨꯕꯨ ꯌꯥꯎꯕ ꯊꯣꯛꯂꯛꯑꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯑꯦꯗꯤ ꯑꯗꯨ ꯐꯨꯔꯕ ꯃꯇꯨꯡꯗ ꯃꯈꯨꯠ ꯃꯁꯥ ꯂꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯅꯝꯃꯤ ꯑꯗꯨꯒ ꯍꯦꯅꯔꯤ ꯃꯦꯛꯁ ꯑꯃꯗꯤ ꯖꯣ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯩꯁꯥ ꯑꯗꯨ ꯄꯨꯔꯒ ꯆꯦꯜꯂꯛꯑꯝꯃꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯦꯅꯔꯤꯅ ꯖꯣ ꯑꯃꯁꯨꯡ ꯃꯦꯛꯁ ꯃꯈꯣꯏ ꯑꯅꯤꯗ ꯒꯥꯔꯤ ꯑꯗꯨꯕꯨ ꯈꯥꯝꯃꯣ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯖꯣ ꯑꯃꯗꯤ ꯃꯦꯛꯁ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯅꯔꯤꯅ ꯒꯥꯔꯤ ꯈꯥꯝꯃꯣ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ ꯍꯦꯅꯔꯤꯅ ꯃꯦꯛꯁ ꯑꯃꯗꯤ ꯖꯣ ꯃꯈꯣꯏ ꯑꯅꯤꯗ ꯑꯩ ꯌꯥꯎꯗꯕꯤꯗ ꯅꯈꯣꯏ ꯑꯅꯤ ꯆꯠꯂꯝꯃꯨ ꯑꯩ ꯅꯈꯣꯏꯕꯨ ꯀꯣꯟꯅ ꯎꯅꯕ ꯂꯥꯛꯑꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯍꯦꯅꯔꯤ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯔꯝꯃꯤ ꯑꯁꯨꯝꯅ ꯍꯦꯅꯔꯤꯅ ꯆꯠꯈ꯭ꯔꯕ ꯀꯥꯟꯗ ꯖꯣꯅ ꯃꯦꯛꯁꯇ ꯍꯦꯅꯔꯤ ꯑꯁꯤ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯃꯦꯛꯁꯅ ꯃꯍꯥꯛꯅ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯆꯠꯁꯅꯨ ꯌꯥꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯖꯣꯗ ꯒꯥꯔꯤ ꯊꯧꯍꯜꯂꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯍꯦꯅꯔꯤ ꯑꯗꯨ ꯑꯗꯨꯝ ꯆꯦꯜꯂꯛꯄꯅ ꯃꯍꯥꯛ ꯊꯤꯌꯦꯇꯔ ꯑꯗꯨ ꯇꯥꯅ ꯌꯧꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯇꯦꯖ ꯑꯗꯨꯗ ꯖꯨꯂꯤꯁꯨ ꯄꯔꯐꯣꯔꯝ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯍꯦꯅꯔꯤꯅ ꯍꯥꯏꯔꯤꯕ ꯇꯥꯟꯖꯥ ꯑꯗꯨꯗ ꯁ꯭ꯇꯦꯖ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯑꯒ ꯖꯨꯂꯤꯗ ꯃꯍꯥꯛꯅ ꯑꯩ ꯅꯉꯣꯟꯗꯒꯤ ꯂꯥꯞꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯑꯩ ꯅꯍꯥꯛꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯦ ꯅꯍꯥꯛ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩꯍꯥꯛ ꯍꯤꯡꯕ ꯉꯝꯂꯔꯣꯏ ꯑꯗꯨꯕꯨ ꯗꯥꯎꯅ ꯌꯥꯔꯤꯕꯁꯨ ꯖꯨꯂꯤꯅ ꯎꯠꯂꯝꯃꯤꯕ ꯁꯤꯟ ꯑꯁꯤ ꯍꯦꯅꯔꯤꯅ ꯗꯥꯏꯂꯣग ꯇꯧꯔꯛꯏꯕ ꯁꯤꯟ ꯑꯁꯤꯒꯤ ꯃꯄꯥ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ ꯍꯥꯏꯕꯗꯤ ꯁꯣ ꯑꯁꯤꯗ ꯍꯦꯔꯣ ꯑꯃꯗꯤ ꯍꯦꯔꯣꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯁꯤꯟꯒꯤ ꯃꯇꯥꯡ ꯑꯗꯨ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯁꯣ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅꯁꯨ ꯍꯦꯅꯔꯤꯅ ꯇꯧꯔꯤꯕ ꯗꯥꯏꯂꯣꯒꯁꯤꯡ ꯑꯁꯤ ꯁꯣ ꯑꯁꯤꯒꯤ ꯄꯥꯔꯠ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯍꯦꯅꯔꯤꯅꯁꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯅꯨꯡꯗꯒꯤ ꯇꯧꯔꯛꯄ ꯗꯥꯏꯂꯣग ꯑꯣꯏꯕꯅ ꯌꯦꯡꯉꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯊꯃꯣꯏꯕꯨꯁꯨ ꯁꯨꯝꯍꯠꯄ ꯉꯝꯃꯝꯃꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛ ꯖꯨꯂꯤꯅ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯗꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤꯕ ꯚꯥꯕꯣꯛ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯆꯔꯥꯡꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯖꯨꯂꯤꯗꯤ ꯍꯦꯅꯔꯤ ꯑꯁꯤꯕꯨ ꯍꯥꯟꯅꯗꯒꯤ ꯁꯥꯎꯈꯤꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯗꯕꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅ ꯖꯨꯂꯤꯗ ꯏꯪꯀꯤꯠ ꯇꯧꯔꯛꯇꯨꯅ ꯍꯦꯅꯔꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯃꯍꯥꯛꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯨ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯑꯀꯣꯟꯕꯗꯗꯤ ꯖꯨꯂꯤꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯝꯃꯤ ꯃꯗꯨꯗꯤ ꯍꯦꯅꯔꯤꯅ ꯃꯍꯥꯛꯄꯨ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕꯃꯛꯀꯤ ꯅꯨꯡꯁꯤꯔꯦ ꯍꯥꯏꯕ ꯑꯗꯨ ꯃꯁꯤꯗꯒꯤ ꯖꯨꯂꯤ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯍꯦꯅꯔꯤꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯌꯥꯔꯦ ꯍꯥꯏꯔꯛꯂꯝꯃꯤ
asumna Juliesu mahaki acting adu thamoi nungdagi taseng torokpana maram oibana mahaki acting adu da mafam asida yengliba mi myamgi thamoi busu sumatba ngamami asumna akonbadadi theater sida hero heroine thungnaba asigumdana real life tasu Henry na Julie bu phangjarami asigi sumathokta Henry na bengi paisa huranba dusu mai paami Aujikti Henry da lottery ani forami mahaki nungsibusu phangami aduga mahaki paisa ju phangami asumna tawdana film asigi aroiba sin asi happy ending oiduna loichankirami masini Henry's crime gi wari yamna icham chamba miyoi ma oirambadagi matau karamna achauba huranbagi manglana ma sagalakhi haiba adu mayam ngasigi aigi film explanation asi nungai te haiba adu comment section da habiramu aduga ina film asibu explain tabo matamda soikiba lankiba yarobasu mayamda ngakpiyo haiba wafam asi thamjari ngasigi oinadi sanga explain ge sinau mayam ga kainarsi mathangi yamda nungairaba film gi explanation amada mu sanga explain ge sinau mayam ga thengnersi ima lebakna yai fare